Militant Singna Pakistan के security personnel Taruk Hatkhre Nipal Faduna Pukhre official Taruk Taliban Pakistan Militant Singna Pakistan की Iwang Nongchuk Thangba Pakhtunkhwa province da paramilitary personnel Taruk Hatkhre amasung atopa Nipal amana Faduna Pukhre haina security official na phongdorakli ngarang masing yamlaba TTP gi militant sing aduna Peshawar city gi manung chana leiba checkpoint amada attack chatharatuna thodok adu thokibani haina ngasi security power aduna makhatari motor shell hand grenade amadi nongmai kaya paiduna militant sing aduna checkpoint aduda thomjilakpadagi mafum aduda leiramba Pakistan gi paramilitary sarukama wariba federal personnel Taruk Sikhi amadi Marina Asokapan Nangki haina atopa security personnel amana masak maming khangadana phongdorakli Afghanistan ga lonaba Khyber Pakhtunkhwa province aduda frontline security gi oina federal personnel sing aduna thodang lauduna lakhibani militant sing aduna personnel Taruk Hatkibada natana mafum adudagi atopa personnel Nipal amasu Faduna Pukhre haina phongdorakli Pakistan lenga ki maikadagi thodok adugi matangda athubagi oina paukum pirakpa leitri Thodok adu loiraba matungda Pakistan ke militant sing aduna Faduna Pukhiba security personnel sing adugi photo sing social media da thagalatuna attack adu makhoina chathakibani haina mayek sengna phongdorakli Pakistan lenga ke maikadagi Afghanistan ke lonaba paring singda maruoina nongchuk thangba mafam sing ada insurgency thabak thoram sing hengalakli ba adu lakshina bagi pandamda operation kaya chathaduna leiri makhoigi maikadagi Afghanistan bo maral siraduna makoina militant kaya ama yokshinna thamle haina kayarak hana phongdokpa laikhrabani adubu Pakistan ge mafum sing adu Afghanistan da leiriba Taliban lenga ki maikai dagidi hanjin aramba wongda maral shirakpani haina hojik fawba phongdoktuna leiri